Sadan ba mana achaubu blade ama u akang bada yungsilaga thamme masigi matungda yamlaba khohi blade asigi mathakta pulab haizilaga sadan ba du chatkhre numit humni marini charaktraba mabuk lamlaba sawam ama laktuna khohi du yamna hauna lektuna chaba horammi blade aduda leklubadagi magi marai adu tatle sokle adubu khohi aduda alcohol yalabanina mangonda di chaina chaitheng pangdre khangdre mikup khargi matungda hariba nisa sina sawam adudagi masadagi tholpa I du masana thakpa horammi adubu sawam asina di khohi asi loiba naidre haina khanjarami Takliba lekliba makai loiba nairaktabdagi mangonda masada su khoi kalakpa forum asina maram orga masadagi I ka hena thokle leptabida asumna torokpadagi numida ngairam yorokpadagi masadagi I loina thokrabanina masasi mafam maduda tuduna sire mathangi numita sadan basi laktuna nongmai maru ama fawo kaptabida sawum asi maun kholga puraga chatkre psychology na masi thonga sibu dopamine trap haraga su khangne asi maming lairba lairik the 40th law of power da yawani despise the free lunch sign haibadi adomna kanangumamna pot ama pu free the pirakpa free the fanglakpa haibisi marumda adomdagi yam henna value leiba pot natraga yamna mamal leiba pot ama bu adomna piba mathau tarakpa yai maram aduna kanagumba amadagi pot ama bu free the lawa natraga free the offer torukpa sig marumda kari oijaba lei kari oirakpa yai habisi tare tara thokna hana khanba mathau tai